Madhya Pradesh ki Bin district Dalit ama yumlo na bana phubad siri mara laiba ama gi mayu mai thakri Madhya Pradesh ki Bin district masagi se kuntraga manga suraba Dalit ki miyo ema yumlo na basingna ningai sangdana rakpadi ki phubad sikri laikhidraba mari mata singna mara lairaba singa dugi mayu mai thakri thaudo odu makata na sakthoraktana ba authority na dabo police station ki manung sana laiba khungang adu ahenba police ki force thamjinduna irang phathana ba honakri haina ngarang official oiba paw man phongdokhi laikhidraba dalit adugi missing adugara maram oiduna khung adur ungkhanbegi thabak hengalaktuna mahakki mari mata amadi naknaba miyoi singna maku phubodi yawkiba mara lairiba miyoi amagi mayum thugoiraba matung mai thakri hairi thaudo odu ngarang numitang wairam district headquarter degi kilometer humfuga manga rom satlaga dabo police station gi manung sanno khung amada thokibani police ki pawna makha taraduna laikhidraba rudra Pratap Singh Yadav mahaki yumlo na basingi mahaki imung manungi miyoi singa hana dagi yanada bakrale hari hairibi yanada badu thangja numita pakthok sakthorakani madura yumlo na ba kaurokki imung manung singi miyoi mangana Rudra Pratap saitu watu paiduna phuba horakpadigi makka hena soktur manak ko hospital pukhatpada laikatna bangamdana makhata na Gladiator puna bohona bigi lambi allu laikidabani hari Rudra Pratap laikidabigi pawo dunu maki mari mata amadi naknaba miyoi sina yumlo na bigi mayu mai thabaga loinana car amasu motorcycle amasu mai thaki hena police ki pawna makhatari Jharkhand angang manga blood transfusion da HIV positive oire civil surgeon suspend dakri Jharkhand gi West Singhbum district leiba Sadar hospital e kapluba angang manga HIV positive oirakpadigi health official singi section daba adubu yamna maru oina lauraduna chief minister Hemant Soren civil surgeon amadi atopo official sing suspend takri chief minister na HIV positive oiraba angang sing adugi imung manungda lupa lakh ani gi sel gi mating sulok thokre loinana mokhoi bu lemna laying na bigi wafam sphong thokre angang sing atu sabsada leiba ngaktani makhoi thalassemia laina nabadigi e kapigi mathau tarak maramna HIV infect torobi e edu makoida kaplambani hari se minister Hemant Soren mahaki social media post thaudo odu sienaba civil surgeon amasum atopo official sing suspend taunaba order pikre hani rakhi medical gi section da begi thaba adu thas gi taragani pan e kapluba angang sing adu gi marakta saitere ta ngairiba thalassemia na naraba angang do HIV oiba thingnarakani makoida September gi angan ba sarukta e kapigi thaba adu satakibani hari angang sing adu gi imung manung na deputy commissioner amasum state authority da complaint torakpadigi Jharkhand high court na sumoto cognizance lokhatuna irai numita investigation taunaba order thoki thangnaba numita state adu gi director health service yauna timamana laktuna hospital adu gi blood bank amasum pediatric ICU ward sing adu yengsin kibani hari Bihar ki assembly mikhal gi mangoinana Janata Dal Yuna hanagi minister yauna lusingba taramathui party degi tantokre party ki mayokta thabak tawbagi damak lakliba Bihar ki assembly mikhal gi mangoinana chief minister Nitish Kumar gi Janata Dal Yuna hanagi minister ama yauna lusingba taramathui party degi tantokre Janata Dal Yogi state general secretary Sandan Kumar Singan haiki lusingba taramathui sin state sida party ki mayokta leiba thabak thoram singsa tharama thengnabadagi party disciplinary action asi lokholakpani party degi tadokra balusingba singadugi manungda hanagi minister Silas Kumar hanagi MLA Shyam Bahadur Singha amasum Sudarshan Kumar amadi hanagi MLA si Sanjoy Prasad amasum Ranbijoy Singha yauri development asigi matang Janata Dal Yogi senior lusingba manaiki tanthokraba lusingba singasina party ge amasum atai NDA gi kangbu singna official oina laktokraba mirep singi mayok thabak torongki party gi mayok thabak tawbu singi matakta party na sapmanaba thabak lokhatkani haiba wapum smana phongdokhi panmaya abade puna members ani gani fugum doi laiba Bihar assembly gi mikhal November 3 amasum 13 da tangkang anirak thongna pangthokadabani amadi vote masing na November 10 ga 3 da pigadabani mikhal asita Janata Dal Yuna sit samaga amada makhoigi mire thagali KSO na Delhi da rally satuna Manipur gi separate administration demand tawkhri KSO Kuki student organization sinduna ngarang New Delhi da rally am sakhibaga loina Manipur gi Kuki zo community kakti goiba separate administration PU haiduna demand tawkhri Manipur da kangluk goiba irang tholako sahi ani helaba matungda
सिनखिबा रैली अदु सलाबा मतुंगना जंतर मंतर पांगथोकिबा वाकत मिफम अदु थोंगान थोंगान वाहैसिंग इबा प्ले कार्ड सिंग पाइखि मणिपुरदगी सेपरेट एडमिनिस्ट्रेशन पियु हाइना डिमांड तौखि फोर्स गवर्नमेंट इज फोर्स जस्टिस सेपरेट एडमिनिस्ट्रेशन इज थ्रू जस्टिस हाइबे बैनर मखादा पांगथोकिबा डेमोन्स्ट्रेशन अदुदा कुकी जौसिंगी कॉन्स्टिट्यूशनल प्रोटेक्शन अमसुम खुदकता ह्यूमैनिटेरियन रिलीफ पियु हाइना डिमांड तौरि प्राइम मिनिस्टर नरेंद्र मोदी मेमोरेंडम अमा पिसिंदुना पांगथोकिबा डेमोन्स्ट्रेशन अदुदा KSO गी प्रेसिडेंट पाजा गुइतेना कुकीजौ मियामना हौजिकसु अवाबा मसुम असुंबा वेल फंगदना लैदी हाइना थमली हौकिबसै अनिरो मसिदा कुकीजौ मियामना लुइसिनबा ngamdaba फिबम अमदा लेंदुना लाखि हारिबा मतम मसिदा टारगेटेड किलिंग खुंगंग मैथाबा सर्च मैथाबा मसुम मी क्या लेफम लैतना लेलहल याखि मेमोरेंडम मदुरा वारोइसिन पुरनबगी दमक वाफम मंगा डिमांड तौखि मदुगी मनुंगदा इरांग थोकलिबा असिगे असुंबा वेल अमसुम मरा लैबिसिंग सेराक पीबा लेजिस्लेटिव पावर लैबा सेपरेट एडमिनिस्ट्रेशन पीबा फोर्स एडमिनिस्ट्रेशन दगी ngaksanaba thaurang amasum buffer zone asi makhatana ngaktuna thamma yauri asengba khudam sangdam kya lairaba amasum kya rakhana asuma well phanganabagi damak demand tawrabasu hausisu thabuk oina amata pangthoktana lairi koki jauna asuma well pami koki jau singbu masagi maramdamda loi thabagi thabak tokpiu hainasu memorandum aduda palli haina pausda makhatari hamasna lanphasing haksang kana thiri egypt ki expert singsu yausingkhre Gaza Strip the terrorist group Hamas na Israeli lanphasing haksang thibagi thabak anoba area du satakre thaba sida Egypt na su expert sing team ama amasum asauba equipment tharak tuna mating pangsingkre hari United States na santai duna haukiba tang tara da yanaba purakiba ceasefire gi matungina Hamas na laikidraba Israeli lanphapuna maki haksang kusina pham thokni lanphama gi haksang pirakpa khuding Israel nasu Palestinians taraga manga gi haksang pina ba wafam da yakhi hauzuk phawur Israel na Palestinians samaga maudraga manga gi haksang pikre duga Hamas nasu lanpha taraga ni pani haksang kusina rakre adumena ma haukiba numit manga ni sida Hamas na makhatan haksang amata piraktri Israeli lanpha taraga humdagi haksang Gaza Strip ki mang taklaba marakta phumjillaga laikre haina thajari haksang sing asi phangnaba area kiara thibagi thabak leptana sathari haina Gaza da Hamas ki chief Khalil al-Hayana phongdokhi US ki president Donald Trump gi maikei gi supung ni fuga ni pan gi manung da lanphasing gi haksang kusana gadabani haina Hamas section wa hairi haksang khradi phangnaba honaba da wari adubo ate haksang sing pithokpa yarabani adubo kariguma maram kharagi dama Hamas na pithoktri haina Trump na haikhen su paus ta makata na su phongdorakre hairi North East Live tiki phangba update ang tang mayam na ten tak na thamjagi Intel inputs amagi matung inadi khulai matik sana pairaba ulfa ai ki kedar kayama isdan Assam bordering Arunachal Pradesh te sangshila khrepa pawma North East Live te reporter okli adugo ten tak na sumna mayam na thamjagi hausiko inadi mayam paw su matang sai lusinjarage amasum makhata ba no update mayam puna ngamina sena channel siki maikeri gi mayang pham da makhata na thamjari makhata ba no update mayam puna ngamina sena su mayang pham da makhata na thamjari